Hauji Iran ki capital oiriba Tehran da US amasung Iran gi ba lanfam asibu loishinnabagi damakta aduga hauji leiba ceasefire asi sangdoknaba peace agreement ama sign tawranabagi damakta chathariba negotiation asida MOU ama fawbadi yauba ngamle haibagi oiba report sing thorakli nakalamurum da US President Donald Trump ki maikei dagi haujiksu Iran hariba country asi nuclear weapon kaidonungda lehalloi adhuba matamda karigumba yanaba puraktragadi akanba action lokhalagani haibagi oiba warning sing hauji lepa laitana thadorakli Nakalamurum hauji USA hariba country asi Trump administration ki Secretary of the State oiriba Marco Rubio gi oiba India ki kongsit Indian Prime Minister Narendra Modi gi unarba matungda maki maikei gi US President Donald Trump na Narendra Modi bu USA da koiba laknabagi damakta invitation pirakle haiba ki oiba wafam thamlamkre hairi Another video of the Ramada Mukana Taram Noxuri, House Global States Yo in a lady country Kias you in a sanary begam sing Asida, Kari Karamba Anova updates in Labege, High Bigo Matanga to the Ming Tabinasi, Ihan Han, but the House Global Yobiam Chauba Maru conflict amo in Miam Kana Yingliba, US Amazon Iran you land from Asi Loshinavagi the Makta, Kana Chatariba negotiation you over development. US Amazon Iran you in a lady land from Asida ceasefires Generatuna. Peace deal amagi damakta yamna kana honariba asi ceasefire yoiba matamsu loisilakpaga loinena hauji Pakistan maru oiba role lawraba matungda Gulf nations sing Saudi UAE Qatar na singba kaya sing asina mateng tawduna chathariba negotiation asida achuba matamda ceasefire asi sangdoklaba matungda peace agreement ama sign townaba yabagi Memorandum of Understanding amadi leire haibigi oiba wafam asi thorakli hauji White House ki oinasu Iran gi oina chathariba negotiation asi yamna positive oiba mong amakta sangsilli athuba matamda deal ama lakpa yare kugi mamang yamna kana panakiba Iran hairiba country asida leiriba enriched uranium amasung Iran gi maike digi nuclear weapon ama develop tawbagi oiba wafam asidasu yanaba poraktuna Iran gi maike digi US na thamliba nuclear weapon saba yaroi amasung enriched uranium pito o haiba adugi maike de sangsilli haibasu adumak fongdokli adubu hauji deal asi yamna positive oiba mong sangsilli athuba matamda peace agreement ama lakpa yare haina fongdokchaba taragasu hauji fawbi oina leiriba stage asida Iran gi MOU lakliba asi mediator oiriba Pakistan hairiba country asigi oiba mako UB representative kane USA ga direct hauji wari sanaba letri yanaba letri Iran gi maike digi thamkriba yare hairiba condition adu amuk Pakistan gi maike digi USA da amuk tamlugadoribani USA na mu yaraba matungda nakal animak asi ahumma asi pulak yanaduna step asi makha chathagadoribani yanariba wafam asida hauji Iran langa ki maike digi nuclear gi oiba enriched uranium gi oiba wafam asi yaudri ihan hanbagi oina wafam kharada yanaraba matungda makha tarakpa stage singda makha tarakpa khongthang singda khanagadabani ihan hanbagi oina isam chamba point kharada yanakibani enriched uranium gi oiba wafam asi amata yaudri haiduna su clarification thamlibani hauji US amasung Iran gi oina leiriba ceasefire gi oiba deal asi peace agreement ama sign tawba ngamdabadagi athuba matamda kairagadra haibagi oiba wafam aduda lakliba adu Karigumba yanaba point kharadang oiba taragasu masida yanaduna peace ki oiba negotiation asida ahanbagi oiba step asi sangsit kiba taragadi ceasefire asidi susoi soidana sangdoktuna landform asidi nemthabagi oiba mami adu ugadawribani mathangsina US President Donald Trump ki maike di handak China da sakkibagi oiba khongchat adu ahanba unaba matamda China ki maike di akanba condition kaya ama thamjaba taragasu punna chatpinaba yabagi oiba maike adu urambani adu US President Donald Trump ki maike di ki malem masigi khwaidagi mapangal kanba country ani punsinduna G2 gi oiba alliance ama form tawgani haibagi oiba wakhal adusu oiba ngamkidri masida sunatana US amasung China gi oina leiriba conflict asida mari asi hena fagalaktuna US na pamliba level adu yawrakadra haibasu yawba ngamlaktabagi oiba film amada lakle Unakiba matamda sanakiba wari kayasing aduda China ki maike gi US as declining power ni haiba matamda Trump ki maike gi yajakiba gi khongthang fawba laikibani adubu Trump na hek halakraba matungda US na saba Boeing gi oiba jet sing asi China na leiba gi oiba deal aduda fawba US na fungdokiba sang aduga China ki maike gi lawrakliba sang asaki yamna khenarakpadagi deal asida karigumba kharadi leire mari asi hena fagatpa oidra habasi tapna khanglakpa hawkibani adubu hawjik China ki oina satkibu khongchat aduda US President Trump hek laamba matungda Putin lakibagi oiba khongthang kaya ama leikraba matung asida China amasung USA gi oina leiriba conflict asida US ki maike digi pamliba chang adu yawna fagatpa ngamdabasina maram oiduna hawjik atop option ama yenglakpa gumna hawjik asi USA gi maike digi India da amu mai onsilakpa gi oiba stage amada leire USA gi Secretary of State Marco Rubio gi oiba khongchat ama hawjik India da lakli Marco Rubio na India da laklaba matungda
ꯃꯍꯥꯛꯅ ꯏꯍꯥꯟ ꯍꯥꯟꯅ ꯇꯧꯈꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯑꯣꯏꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯃꯁꯨꯡ ꯇ꯭ꯔꯁꯁꯤꯡ ꯑꯁꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯅꯕꯒꯤ ꯑꯣꯏꯕ ꯁꯤꯒꯅꯦꯜ ꯑꯃꯒ ꯂꯣꯏꯅꯅ ꯋꯦꯁ ꯕꯦꯡꯒꯜꯗ ꯆꯠꯇꯨꯅ ꯇ꯭ꯔꯁ ꯑꯃꯒ ꯎꯅꯈꯤꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯁꯤꯡ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯍꯧꯖꯤꯛ ꯃꯥꯔꯀꯣ ꯔꯨꯕꯤꯌꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯄꯤꯔꯝꯂꯤꯕ ꯁ꯭ꯄꯤꯆ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯏꯟꯗꯣ ꯄꯦꯁꯤꯐꯤꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ USAꯒꯤ ꯑꯣꯏꯕ ꯄꯥꯔꯠꯅꯔꯁꯤꯞ ꯑꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯏꯟꯗꯣ ꯄꯦꯁꯤꯐꯤꯛ ꯍꯥꯏꯔꯤꯕ ꯇꯥꯝ ꯑꯁꯤ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯣ ꯄꯦꯁꯤꯐꯤꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯔꯤꯖꯟ ꯑꯁꯤꯗ ꯆꯩꯅꯥꯒꯤ ꯂꯥꯛꯂꯤꯕ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯑꯁꯤꯕꯨ ꯀꯥꯎꯟꯇꯔ ꯇꯧꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯐ꯭ꯔꯤ ꯑꯣꯏꯅ ꯆꯠꯍꯟꯒꯗꯕꯅꯤ, ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯒ ꯆꯩꯅꯥꯕꯨ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯂꯥꯂꯣꯡ ꯑꯁꯤꯗ ꯆꯠꯊꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯄꯣꯂꯤꯁꯤ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯗ ꯂꯥꯛꯇꯨꯅ ꯄꯨꯊꯣꯔꯛꯂꯤꯕ ꯑꯁꯤ ꯆꯩꯅꯥ ꯑꯃꯁꯨꯡ USAꯒꯤ ꯑꯣꯏꯅ ꯆꯠꯈ꯭ꯔꯤꯕ ꯈꯣꯡꯆꯠ ꯑꯗꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯛꯇꯕꯗꯒꯤ ꯍꯥꯟꯅꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯏꯟꯗꯤꯌꯥꯒ ꯄꯨꯟꯗꯨꯅ ꯆꯩꯅꯥꯗ ꯑꯃꯨꯛ ꯇꯥꯔꯒꯦꯠ ꯇꯧꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨꯅꯤ꯫ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯀ꯭ꯋꯥꯗ ꯅꯦꯁꯟꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯨꯑꯣꯏꯕ ꯔꯣꯜ ꯂꯧꯔꯤꯕ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯀ꯭ꯋꯥꯗ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤꯗꯃꯛꯇ ꯑꯊꯨꯕ ꯃꯇꯝꯗ ꯀꯔꯝꯕ ꯃꯑꯣꯡꯗ ꯀꯔꯝꯕ ꯃꯤꯐꯝ ꯑꯃ ꯁꯤꯜꯂꯛꯀꯗꯧꯔꯤꯕꯒꯦ, ꯀꯔꯝꯕ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯂꯛꯀꯗꯧꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯈꯧꯔꯥꯡꯅ ꯑꯗꯨꯃꯛ ꯉꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀ꯭ꯋꯥꯗꯀꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯆꯩꯅꯥꯒꯤ ꯑꯣꯏꯕ ꯇ꯭ꯔꯝꯞꯀꯤ ꯈꯣꯡꯆꯠ ꯑꯗꯨ ꯆꯠꯂꯨꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯗ ꯏꯟꯗꯣ ꯄꯦꯁꯤꯐꯤꯛ ꯄꯟꯕ ꯍꯧꯔꯛꯂꯤꯕ ꯑꯁꯤ ꯀ꯭ꯋꯥꯗꯀꯤ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯈꯔꯁꯨ ꯂꯥꯛꯄ ꯌꯥꯅ ꯂꯩꯔꯦ꯫ ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯃ ꯍꯥꯏꯔꯒ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯃꯒ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯃꯇꯝ ꯑꯃꯗ ꯋꯦꯁ ꯑꯦꯁꯤꯌꯥꯗꯒꯤ ꯅꯠꯇ꯭ꯔꯒꯅ ꯔꯁꯤꯌꯥꯗꯒꯤ ꯑꯣꯏꯅ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯀꯌꯥ ꯑꯃ ꯏꯝꯄꯣꯔꯠ ꯇꯧꯔꯝꯂꯤꯕ ꯑꯁꯤ ꯍꯧꯖꯤꯛꯁꯤ USAꯅ ꯌꯥꯕ ꯀꯟꯇ꯭ꯔꯤ, ꯃꯔꯨꯑꯣꯏꯅ USꯒ ꯃꯔꯤ ꯂꯩꯅꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗꯒꯤ ꯏꯝꯄꯣꯔꯠ ꯇꯧꯕꯒꯤ ꯑꯣꯏꯕ ꯆꯥꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯂꯤꯕꯅꯤ꯫ ꯌꯥꯝꯅ ꯁꯝꯅ ꯍꯥꯏꯔꯒ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕ ꯏꯅꯔꯖꯤꯒꯤ ꯑꯣꯏꯕ ꯄꯣꯠꯆꯩ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ USꯒ ꯃꯔꯤ ꯂꯩꯅꯕ USꯇ ꯀꯥꯟꯅꯒꯗꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯗꯒꯤ ꯑꯣꯏꯅ ꯏꯝꯄꯣꯔꯠ ꯇꯧꯕ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗꯒꯤ ꯃꯍꯨꯠ ꯁꯤꯟꯖꯤꯜꯂꯛꯄ ꯍꯧꯔꯦ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯈꯨꯗꯝ ꯍꯥꯏꯖꯒꯦ꯫ ꯍꯧꯖꯤꯛ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯗꯛꯀꯤ ꯆꯍꯤ ꯍꯦꯛ ꯍꯧꯕ ꯅꯨꯃꯤꯠꯇ ꯚꯦꯅꯦꯖꯨꯂꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯅꯤꯀꯣꯂꯁ ꯃꯗꯨꯔꯣ ꯐꯥꯔꯕ ꯃꯇꯨꯡꯗ ꯚꯦꯅꯦꯖꯨꯂꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯄꯨꯔꯛꯈꯤꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃ ꯂꯩꯈꯤ꯫ ꯑꯗꯨ USꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯃꯦꯗꯤꯌꯥꯗꯒꯤ ꯍꯧꯔꯒ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯚꯦꯅꯦꯖꯨꯂꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯗ꯭ꯔꯒꯀꯤ ꯑꯣꯏꯕ ꯏꯁꯨ ꯂꯩꯕꯗꯒꯤ USꯇ ꯆꯩꯊꯦꯡ ꯐꯪꯒꯗꯧꯔꯦ ꯑꯃꯁꯨꯡ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯃ ꯂꯩꯇ꯭ꯔꯦ, ꯃꯤꯌꯥꯝꯅ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯂꯩꯉꯥꯛ ꯑꯗꯨ ꯁꯤꯟꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯗꯛ ꯏꯔꯥꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯑꯣꯄꯟꯂꯤ ꯑꯣꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯃꯗꯨꯗꯤ ꯃꯍꯥꯛ ꯑꯁꯤ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃꯅꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯚꯦꯅꯦꯖꯨꯂꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯏꯅꯔꯖꯤꯒꯤ ꯑꯣꯏꯕ ꯑꯣꯏꯜꯒꯤ ꯑꯣꯏꯕ ꯔꯤꯁꯣꯔꯁ ꯑꯁꯤ ꯂꯣꯏꯅꯃꯛ ꯄꯥꯏꯁꯤꯟꯕꯗꯒꯤ US ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯣꯡꯖꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯃꯛꯅꯤ ꯍꯧꯖꯤक ꯂꯥꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯤꯀꯣꯂꯁ ꯃꯗꯨꯔꯣꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯗꯨ ꯑꯣꯚꯔꯊ꯭ꯔꯣ ꯇꯧꯗꯨꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯍꯜꯂꯕ ꯃꯇꯨꯡꯗ USAꯒꯤ ꯂꯩꯔꯤꯕ ꯀꯝꯄꯅꯤꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯌꯥꯅꯕ ꯃꯤꯑꯣꯏꯁꯤꯡ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯚꯦꯅꯦꯖꯨꯂꯥꯗ ꯂꯩꯔꯤꯕ ꯀ꯭ꯔꯨꯗ ꯑꯣꯏꯜꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯑꯦꯛꯁꯇ꯭ꯔꯦꯛ ꯇꯧꯗꯨꯅ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯏꯅꯔꯖꯤ ꯃꯥꯔꯀꯦꯠꯇ USꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯔꯣꯜ ꯑꯃ ꯂꯩꯔꯕꯅꯤ꯫ ꯚꯦꯅꯦꯖꯨꯂꯥꯗꯒꯤ ꯍꯧꯖꯤꯛ USꯅ ꯂꯧꯊꯣꯔꯛꯂꯤꯕ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯑꯁꯤꯒꯤ ꯑꯣꯏꯕ ꯌꯣꯟꯐꯝ ꯑꯁꯤ ꯃꯥꯔꯀꯦꯠ ꯑꯁꯤ ꯍꯧꯖꯤꯛ USAꯗ ꯌꯥꯝꯅ ꯃꯊꯧ ꯇꯥꯔꯤ꯫ ꯑꯗꯨꯒ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯏꯅꯔꯖꯤ ꯀꯟꯖꯨꯝ ꯇꯧꯕ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯏꯟꯗꯤꯌꯥꯁꯤꯁꯨ ꯑꯃ ꯑꯣꯏꯔꯛꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯥꯔꯀꯣ ꯔꯨꯕꯤꯌꯣꯒꯤ ꯑꯣꯏꯕ ꯏꯟꯗꯤꯌꯥꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯧꯅ USꯅ ꯐꯪꯂꯤꯕ ꯚꯦꯅꯦꯖꯨꯂꯥꯒꯤ ꯑꯣꯏꯕ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯑꯁꯤ ꯏꯟꯗꯤꯌꯥꯗ ꯌꯣꯟꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯍꯦꯟꯅ ꯃꯔꯤ ꯆꯦꯠꯅ ꯃꯇꯝ ꯀꯨꯏꯅ USAꯗ ꯀꯥꯟꯅꯕ ꯌꯥꯕ ꯃꯗꯨꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯗꯨꯗ ꯆꯪꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯄ꯭ꯂꯥꯟ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯃꯃꯥꯡꯗ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥꯗꯒꯤ ꯂꯩꯕ ꯌꯥꯔꯣꯏ, ꯏꯔꯥꯟꯗꯒꯤ ꯂꯩꯕ ꯌꯥꯔꯣꯏ ꯅꯠꯇ꯭ꯔꯒꯅ ꯑꯊꯤꯡꯕ ꯀꯌꯥ ꯑꯃ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯑꯣꯜꯔꯦꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ USꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯚꯦꯅꯦꯖꯨꯂꯥꯒꯤ ꯑꯣꯏꯕ ꯀ꯭ꯔꯨꯗ ꯑꯣꯏꯜꯁꯤꯡ ꯑꯁꯤ ꯂꯧꯈꯤꯕ ꯌꯥꯝꯅ ꯀꯨꯏꯔꯦ꯫ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯏꯝꯄꯣꯔꯠ ꯇꯧꯔꯛꯂꯤꯕ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯏꯝꯄꯣꯔꯠ ꯇꯧꯕ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯍꯨꯝꯁꯨꯕꯗ ꯚꯦꯅꯦꯖꯨꯂꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯂꯩꯔꯕꯅꯤ꯫ ꯍꯧꯖꯤꯛ US ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯏꯅꯔꯖꯤꯒꯤ ꯑꯣꯏꯕ ꯁꯦꯛꯇꯔ ꯑꯁꯤꯗ ꯑꯅꯧꯕ ꯄꯥꯔꯠꯅꯔꯁꯤꯞ ꯑꯃꯒꯤ ꯂꯦꯚꯦꯜ ꯑꯃꯗ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ꯫